ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏ ꯃꯊꯦꯜꯁꯦ ꯍꯥꯏꯗꯤ ꯁꯤꯗꯅ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯌꯦ, ꯁꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ, ꯁꯤꯅ ꯌꯦꯔꯨꯝ ꯑꯃ ꯌꯥꯎꯔꯦ, ꯑꯗꯨꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯆꯝꯐꯨꯠꯅꯦꯕ, ꯍꯋꯥꯏ ꯑꯁꯥꯡ ꯆꯝꯐꯨꯠ, ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯁꯂꯥꯠ ꯑꯃ ꯂꯩꯔꯦ, ꯎꯃꯣꯔꯣꯛ ꯑꯃ ꯂꯩꯔꯦ, ꯑꯗꯨ ꯁꯤ ꯆꯥꯒꯦ ꯇꯧꯕꯅꯤꯅꯦꯀꯣ, ꯑꯗꯩ ꯑꯃꯦꯠꯄꯤ ꯑꯃ ꯂꯩꯌꯦꯕ꯫ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟꯒꯤ ꯌꯦꯟꯁꯥꯡꯅꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯀꯥꯂꯦꯟꯒꯤ ꯌꯦꯟꯁꯥꯡ ꯑꯗꯨ ꯍꯥꯏꯗꯤ ꯑꯣꯂꯥꯡꯕꯅꯤꯅ ꯁꯤꯖꯤꯅꯗꯤ ꯍꯥꯎꯋꯤꯗꯅꯀꯣ꯫ ꯁꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ, ꯆꯥꯕ ꯍꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ꯫ ꯀꯌꯥꯝ ꯆꯥꯁꯤꯒꯦ? ꯁꯧꯒ꯭ꯔꯤ ꯍꯥꯟꯅ ꯆꯥꯒꯦ꯫ ꯍꯥꯎꯋꯦ ꯎꯃꯣꯔꯣꯛꯁꯦ꯫ ꯆꯝꯐꯨꯠ ꯎꯃꯣꯔꯣꯛ ꯈꯨꯍꯥꯎ ꯑꯃ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯈꯨꯍꯥꯎ ꯑꯃ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ
어, 어, 좋아요. Húเป็นหัวนะตรงนี้แหละวางจะหาไม่ไหวꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯁꯥꯕꯁꯤꯗ ꯁꯧꯒ꯭ꯔꯤ ꯆꯝꯊꯣꯡꯗꯣ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯥꯔꯁꯨ ꯅꯣꯡ ꯃꯪꯉꯁꯨ ꯁꯥꯏꯌꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯗꯀꯣ ꯑꯗꯨꯗꯨꯅ ꯁꯧꯒ꯭ꯔꯤ ꯆꯝꯊꯣꯡ ꯑꯣꯏꯅ ꯆꯥꯔꯦ ꯁꯧꯒ꯭ꯔꯤꯒ ꯑꯗꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯩꯗꯤ ꯃꯌꯥꯝꯁꯨ ꯐꯖꯅ ꯑꯩ ꯁꯧꯒ꯭ꯔꯤ ꯃꯇꯝꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯁꯧꯒ꯭ꯔꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯩ ꯖꯦꯒꯟꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯁꯧꯒ꯭ꯔꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯕꯣꯔꯥꯏꯠ ꯃꯁꯛꯁꯤꯡꯁꯦ ꯃꯥꯗꯩꯗꯤ ꯖꯦꯒꯟꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯔꯝꯃꯅꯤ ꯑꯗꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ